ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯍꯦꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕꯁꯤ ꯃꯁꯛꯇꯤ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯉꯥꯎꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯕ ꯃꯤꯉꯣꯟꯗꯒꯤ ꯀꯗꯔ ꯐꯥꯗꯔ ꯇꯧꯗꯨꯅ ꯆꯥꯊꯣꯛꯄꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯍꯦꯟꯕꯅ, "ꯏꯃꯥ, ꯅꯪ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯕꯗ ꯄꯥꯎ ꯇꯝꯕꯅ ꯀꯟꯕꯅꯤ, ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯎꯕ ꯌꯥꯗꯦ, ꯉꯥꯡꯗꯨꯒ ꯆꯩꯗꯨꯒ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ." "ꯇꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯕ꯭ꯔꯣ? ꯍꯥ? ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯗ꯭ꯔꯗꯤꯅꯦ ꯑꯇꯥꯕ ꯃꯤꯗ ꯇꯝꯂꯒ ꯉꯥꯡꯍꯟꯕ ꯇꯥꯕ꯫ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯞꯄꯨ ꯃꯥꯟꯅꯔꯦ꯫ ꯅꯄꯥ ꯐꯥꯎꯕ ꯀꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ, ꯍꯥ? ꯅꯄꯥ ꯐꯥꯎ ꯀꯤꯗ꯭ꯔꯦ?" "ꯀꯤꯕ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯄꯥꯈꯪ ꯐꯥꯔꯕꯅꯤ." "ꯑꯗꯨꯅꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ, ꯈꯪꯂꯕ꯭ꯔꯣ?" "ꯅꯠꯇꯦ, ꯏꯃꯥꯒ ꯄꯥꯕꯒꯁꯤꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒꯤ ꯁꯦꯟꯒ ꯐꯪꯕ꯭ꯔꯕ? ꯍꯥꯏꯃ, ꯍꯥꯏꯌꯨꯁꯦ, ꯁꯦꯜꯒ ꯐꯪꯕ꯭ꯔꯕ?" "ꯍꯩ ꯑꯄꯪꯕ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯈꯪꯗꯦꯅꯦ, ꯍꯥ? ꯌꯦꯡꯉꯨ, ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯖꯤꯜꯂꯛꯑꯦ? ꯈꯔ ꯂꯩꯔꯕꯗꯤ ꯅꯇꯨ ꯊꯤꯒꯦ ꯍꯥꯏꯔꯅꯤꯅꯦ꯫ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯅ ꯃꯅꯥ ꯑꯝꯇꯁꯨ ꯁꯨꯅꯤꯡꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯍꯌꯦꯡ ꯅꯇꯨꯗꯨꯕꯨ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕꯅꯣ, ꯍꯥ? ꯁꯖꯤꯛ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯏꯕ?" "ꯑꯦ ꯏꯃꯥ, ꯃꯤꯅꯕꯨ ꯀꯅꯥꯅ ꯁꯖꯤꯛ ꯆꯥꯅꯒꯦ? ꯃꯌꯥꯝꯅ ꯆꯥꯅꯕ ꯆꯥꯛꯁꯦ ꯑꯗꯨꯝ ꯄꯤꯖꯔꯒ ꯊꯥꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦ." "ꯅꯪꯒꯤ ꯅꯇꯨ ꯄꯤꯖꯅꯕ ꯆꯥꯛꯇꯣ ꯁꯦꯜ ꯂꯩꯇꯅ ꯂꯥꯏꯅ ꯊꯥꯗꯔꯛꯑꯣꯏꯅꯦ, ꯍꯥ? ꯏꯕꯨꯡꯉꯣ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯁꯥ ꯅꯥꯟꯅ ꯅꯈꯨꯠꯇꯣ ꯐꯨꯔꯤꯈꯥꯎ ꯍꯨꯝꯖꯤꯜꯂꯒ ꯆꯠꯄꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏꯗꯣ, ꯍꯥ? ꯑꯍꯥꯎꯕ ꯆꯥꯕꯅ ꯄꯥꯝꯂꯤꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯅꯁꯥꯅ ꯅꯥꯅꯤꯡꯂꯤꯕ꯫ ꯆꯨꯝꯈ꯭ꯔꯦꯗꯀꯣ, ꯁꯨꯅꯤꯡꯗꯕ ꯑꯃꯨꯛ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯂꯩꯇꯦꯁꯦ꯫ ꯆꯨꯝꯈ꯭ꯔꯦꯗꯀꯣ, ꯊꯔꯣꯃꯨꯛ ꯃꯆꯤꯟ ꯀꯟꯕ ꯂꯩꯇꯦꯁꯦ꯫ ꯍꯅꯨꯔ ꯐꯥꯎ ꯍꯦꯛ ꯀꯜꯂꯤ." "ꯍꯩ ꯆꯟꯗꯥꯟ, ꯑꯩꯅ ꯀꯜꯂꯤꯕ ꯆꯤꯟꯁꯦ ꯅꯪꯅꯅꯤꯅꯦꯍꯦ, ꯅꯪꯅ! ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯪꯗ ꯉꯥꯡꯅꯕꯗꯅꯦ ꯆꯤꯟꯒꯁꯦ ꯀꯣꯡꯒꯣꯜ ꯀꯥꯔꯕꯅꯦ, ꯀꯣꯡꯒꯣꯜ." "ꯆꯤꯟꯗ ꯅꯠꯇꯦ ꯏꯃꯥ, ꯆꯥꯔꯤꯕ ꯃꯌꯥꯝꯗꯨꯒ ꯅꯌꯥꯡꯁꯨ ꯁꯨꯝ ꯀꯪꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯃꯟꯗꯅꯅꯤ꯫ ꯆꯥꯛꯇꯤ ꯃꯥꯅ ꯆꯥꯏꯗꯣ ꯆꯤꯡꯗꯨꯃꯨꯛ ꯋꯥꯡꯉꯤ, ꯂꯥꯂꯥꯁꯨ ꯃꯔꯨꯝꯗ ꯂꯣꯜꯂꯁꯨ ꯎꯔꯣꯏꯅꯦ." "ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯅꯪꯒꯤ ꯅꯔꯜ ꯆꯥꯕ꯭ꯔꯣ, ꯍꯥ? ꯏꯋꯥꯒꯤ ꯃꯔꯜ ꯆꯥꯖꯕꯅꯤ, ꯏꯋꯥꯒꯤ ꯃꯔꯜ꯫ ꯅꯪꯅ ꯄꯥꯟꯅꯔꯒ ꯉꯥꯡꯉꯛꯑꯣ ꯍꯥꯏꯗꯤꯌꯦ." ꯇꯣꯝꯆꯥꯅ, "ꯍꯦꯝꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯁꯥꯒꯨꯝꯕ ꯅꯥꯟꯈꯠꯂꯛꯇꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯅꯪꯅ?" "ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯄꯥꯕ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯁꯨꯝ ꯊꯣꯛꯎꯁꯤꯔ ꯍꯥꯏꯗꯨꯅ꯫ ꯑꯗꯨ ꯄꯥꯕ, ꯏꯁꯥ ꯅꯥꯟꯕꯁꯤꯕꯨꯗꯤ ꯃꯁꯥꯒꯤꯅꯤ, ꯌꯨꯝꯗ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯁꯨ ꯑꯗꯨꯝ ꯅꯥꯟꯕꯅꯦ ꯑꯩꯗꯤ꯫ ꯅꯪꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯅꯦ, ꯍꯥ? ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ꯫ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯨꯅ ꯀꯞꯀꯗꯕ꯫ ꯑꯁꯨꯛ ꯊꯕꯛ ꯁꯨꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯈꯪꯗꯦꯕ." "ꯏꯃꯥ, ꯑꯩ ꯊꯣꯛꯑꯦꯍꯦ." "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯁꯥꯃꯨ ꯃꯊꯨꯅ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯗꯨꯅꯦꯃꯤ꯫ ꯃꯁꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ, ꯃꯃꯥ ꯅꯪꯒꯤ ꯅꯥꯇ꯭ꯔꯪꯗꯣ ꯑꯗꯨ ꯂꯧ, ꯑꯗꯨꯅꯅꯤ ꯉꯥꯡꯕ ꯁꯛꯄ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤ." "ꯍꯦꯔ ꯃꯄꯥ, ꯑꯗꯨꯃꯥꯏꯅ ꯒꯥꯗꯤ ꯍꯥꯏꯂꯥꯛꯀꯅꯤ꯫ ꯅꯆꯥꯁꯦ ꯑꯩꯗꯤ ꯃꯄꯥ ꯂꯧꯋꯦꯕꯨ ꯈꯜꯂꯤꯕꯅꯤ꯫ ꯊꯥꯏꯅ ꯅꯪꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯇꯟ ꯇꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯗꯕꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯄꯥꯏꯔꯝꯗꯕꯗꯣ ꯅꯕꯦꯝꯃꯩꯅ ꯇꯨꯡꯁꯤꯟꯗꯨꯅ ꯄꯨꯖꯔꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯃꯇꯝ ꯈꯔ ꯆꯥꯅꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯏꯁ, ꯊꯔꯣꯏ ꯏꯕꯦꯝꯃ, ꯑꯗꯨ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯒꯤ ꯂꯧꯔꯨꯅꯤ? ꯅꯁꯛ ꯍꯥꯏꯔ ꯈꯨꯊꯤ ꯑꯃ, ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯃꯨꯔꯤꯕ ꯌꯦꯡꯉꯣ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯟꯅꯨꯔꯕꯁꯤ ꯐꯥꯎꯕ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯀꯩꯁꯨ ꯃꯥꯡꯕ ꯅꯠꯇꯦ꯫ ꯐꯖꯈ꯭ꯔꯕ ꯑꯩꯅ ꯊꯤꯈ꯭ꯔꯕ ꯅꯪꯕꯨ ꯂꯧꯔꯤꯕꯁꯦ ꯅꯪ ꯁꯦꯜ ꯄꯥꯏ ꯈꯪꯕꯒꯤꯅꯤꯅꯦ." "ꯌꯥꯝ ꯐꯖꯔꯦ, ꯅꯪꯃꯨꯛ ꯐꯖꯕ ꯂꯩꯇ꯭ꯔꯦ꯫ ꯍꯣ ꯃꯤꯡꯁꯦꯜ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ, ꯅꯃꯥꯏꯒꯗꯣ ꯍꯩꯕꯤ ꯑꯈꯣꯏꯕꯁꯤ ꯍꯦꯛ ꯃꯉꯥꯏꯌꯦ." ꯁꯣꯝꯗ ꯍꯦꯝꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯁꯥ ꯅꯥꯟꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯎꯅꯔꯤ꯫ ꯑꯌꯤꯡꯕꯤꯅ, "ꯍꯦꯝꯕ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯜꯂꯤꯕꯁꯦ ꯆꯍꯤ 9ꯅꯤ꯫ ꯑꯗꯨ ꯍꯜꯂ ꯀꯩꯗꯧꯔꯒꯦ? ꯆꯦ, ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯈꯥꯏꯗꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ?" "ꯏꯁ,
ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯁꯦ ꯅꯣꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔꯒ ꯑꯉꯥꯡ ꯑꯃꯒ ꯀꯣꯏꯅ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯐꯪꯗꯕꯒꯤ ꯀꯂꯛꯇꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯁꯅꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯁꯤ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯐꯥꯎꯕ ꯃꯤꯅ ꯄꯨꯈ꯭ꯔꯒ ꯄꯤꯔꯧ ꯌꯥꯗꯗꯅ ꯈꯠꯅꯔꯒ ꯂꯧꯔꯛꯏꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯂꯩꯁꯥꯕꯤ ꯁꯦꯜ ꯄꯥꯏꯕꯤꯒ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯏꯆꯦ ꯑꯩꯅꯕꯨ ꯁꯦꯜ ꯄꯥꯏꯔꯀꯥꯟꯗ ꯁꯤꯡꯕꯤꯒꯦꯗ ꯁꯣꯏꯗ꯭ꯔꯦ ꯁꯤꯡꯗꯧꯔ ꯄꯣꯠꯅꯤ ꯑꯗꯣ ꯍꯦꯝꯕ ꯑꯩꯒꯤ ꯆꯍꯤꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯅꯕ ꯇꯧꯔꯁꯤꯀꯣ ꯌꯥꯝ ꯑꯊꯨꯕꯗ ꯏꯆꯦ ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯏꯃꯥꯅꯗꯤ ꯑꯩꯁꯦ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯈꯤꯅꯨꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯒ ꯆꯍꯤ ꯐꯪꯉꯦ ꯑꯩꯅ ꯍꯜꯂꯦ ꯅꯪꯒꯤꯗꯤ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯌꯥꯕ ꯀꯩꯅꯣꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯂꯩꯁꯥꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯦꯝ ꯊꯦꯝꯗꯨꯅ ꯆꯥꯊꯣꯛꯇꯧ ꯌꯥꯝ ꯋꯥꯠꯂꯤꯉꯩꯁꯤꯗ ꯏꯆꯦ ꯌꯦꯡꯕꯤꯌꯥ ꯁꯥꯎꯅꯨꯕꯨ ꯅꯪꯕꯣ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥ ꯅꯨꯡꯁꯤꯅꯩꯅ ꯅꯨꯡꯁꯤꯅꯔꯒ ꯅꯁꯥꯒꯤꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯥꯎ ꯇꯥꯕ ꯑꯩꯗꯤ ꯈꯪꯗꯦ ꯃꯊꯪ ꯎꯅꯕꯗ ꯁꯣꯏꯗꯅ ꯆꯦꯜꯂꯗꯕꯅꯤ ꯏꯆꯦ ꯃꯊꯪ ꯎꯅꯕꯗ ꯁꯣꯏꯗꯅ ꯆꯦꯜꯂꯁꯤ ꯀꯣ ꯑꯗꯣ ꯃꯊꯪ ꯎꯅꯕꯗꯗꯤ ꯁꯦꯜ ꯈꯔ ꯌꯥꯝꯅꯗꯤ ꯄꯨꯊꯣꯔꯛꯄ ꯇꯥꯕ ꯑꯩ ꯌꯨꯝ ꯈꯔ ꯁꯦꯝꯖꯤꯟꯒꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯝꯕ ꯀꯥꯏꯅ ꯀꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯥ ꯍꯦꯝꯕ ꯀꯧꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯌꯤꯡꯕꯤ ꯀꯥꯏꯅ ꯀꯧꯗꯣꯏꯅꯤ ꯏꯁ ꯏꯔꯥꯡꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯊꯦꯡꯉꯦ ꯑꯗꯣ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯁꯨ ꯆꯪꯉꯦꯍꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯩ ꯁꯤꯡꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯃꯗꯩ ꯈꯔ ꯂꯧꯅꯤ ꯑꯃꯗꯩ ꯈꯔ ꯂꯧꯅꯤ ꯑꯁ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗꯦꯗ ꯀꯣꯏꯅꯤꯡꯉꯦꯕ ꯉꯁꯤꯁꯨ ꯍꯦꯝꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒ ꯄꯣꯠꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤ ꯊꯣꯏꯕꯤꯅ ꯇꯥꯍꯦꯝꯕ ꯅꯪ ꯅꯍꯥꯟ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯑꯃꯒ ꯎꯅꯍꯧꯋꯦ ꯍꯥꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯑꯩꯁꯦ ꯍꯥ ꯀꯅꯥꯅ ꯍꯥꯏꯅꯣꯕ ꯏꯇꯥ ꯁꯅꯥꯅ ꯍꯥꯏꯔꯛꯏꯅꯤ ꯑꯗꯣ ꯑꯁꯦꯡꯕ꯭ꯔꯕ ꯀꯅꯥꯅꯣꯕ ꯅꯪꯅ ꯎꯅꯩꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯅꯤꯕ ꯊꯣꯏꯕꯤ ꯀꯩꯅꯣ ꯇꯥꯍꯦꯝꯕꯕꯨ ꯅꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯅꯆꯦꯅꯣ ꯑꯩ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯗꯕꯅꯦ ꯑꯁ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯕ ꯑꯇꯥꯛꯅꯔꯦ ꯇꯧꯔꯤꯁꯦ ꯈꯨꯝꯕ ꯑꯁꯨꯛ ꯌꯥꯝ ꯍꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯩꯅꯣ ꯇꯥꯗꯦ ꯃꯨꯔꯨꯝ ꯁꯣꯟꯒꯅꯣ ꯐꯖꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯏꯄꯟꯗꯧꯒꯤ ꯃꯆꯥꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨꯒ ꯑꯩꯗꯤ ꯅꯍꯥꯟ ꯏꯇꯥꯎꯁꯤꯡꯒ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯨꯕ ꯑꯗꯨꯗ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯏꯇꯥ ꯁꯅꯥꯅꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤ ꯐꯤ ꯏꯟꯗꯦꯅ ꯍꯥꯏꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯇꯇꯥ ꯁꯅꯥꯗꯣ ꯌꯥꯝ ꯇꯤꯟꯅꯔꯨꯅꯨꯀꯣ ꯃꯗꯨ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯆꯥꯛꯄꯅꯤ ꯆꯥꯛꯑꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦꯕ ꯅꯁꯛ ꯅꯇꯧꯅꯗꯤ ꯌꯥꯝ ꯐꯖꯔꯕꯅꯤꯅ ꯐꯖꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯗꯣ ꯅꯃꯥꯟꯅꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯗꯨꯅ ꯅꯨꯄꯤ ꯑꯃ ꯎꯅꯍꯧꯋꯦꯒ ꯍꯥꯏꯕꯗꯨꯗ ꯅꯪ ꯆꯥꯛꯏꯗꯣ ꯍꯣꯏ ꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯅꯪ ꯐꯖꯕꯒꯤ ꯆꯥꯛꯄ ꯅꯠꯇꯤꯌꯦ ꯈꯪꯉꯕꯣ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯪꯈꯤꯕꯗꯣ ꯄꯨꯔꯕ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯄꯨꯔꯛꯑꯣꯏꯗꯧꯔꯤꯒꯦ ꯑꯩꯒꯤ ꯁꯦꯜ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯃꯒ ꯄꯨꯔꯕꯅꯤ ꯁꯤ ꯇꯥꯍꯦꯝꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯤ ꯂꯩꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯦꯟꯕ ꯑꯆꯧ ꯁꯣꯏꯗꯅ ꯆꯥꯕ ꯌꯥꯔꯤꯁꯦ ꯀꯩꯕ ꯇꯥꯍꯦꯝꯕ ꯅꯪꯕꯨ ꯅꯈꯣꯏ ꯃꯅꯥꯏ ꯍꯥꯏꯗꯥꯏꯅꯦ ꯁꯣꯏꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯌꯦꯡꯗꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯆꯥꯗꯕ ꯀꯨꯏꯃꯟꯕꯁꯤꯗ ꯀꯥꯎꯔꯨꯔꯦ ꯑꯗꯨ ꯊꯣꯏꯕꯤ ꯅꯪ ꯄꯤꯕꯒꯤ ꯄꯤꯕ ꯅꯪꯅ ꯂꯣꯏ ꯍꯥꯏꯕ ꯉꯥꯅꯨꯗꯣ ꯑꯃꯇꯪꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯔꯣ ꯇꯥꯍꯦꯝꯕ ꯍꯥꯏꯔꯤꯅꯤꯅꯦ ꯀꯨꯏꯔꯦꯗ ꯉꯥꯅꯨ ꯌꯦꯟꯒꯤ ꯃꯍꯥꯎꯒꯗꯣ ꯂꯩꯗ ꯊꯦꯡꯉꯛꯇꯕ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯍꯥꯎꯗꯤ ꯆꯥꯅꯤꯡꯕ ꯁꯤꯜꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯥꯡꯉꯤ ꯇꯥꯍꯦꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯁꯦꯜ ꯊꯣꯛꯅꯕ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯤꯟꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯤꯕꯅꯤ ꯀꯨꯏꯔꯦꯀꯣ ꯇꯥꯍꯦꯟꯕꯅ ꯑꯗꯨ ꯈꯜꯂꯛꯏꯁꯦ ꯈꯟꯕꯅ ꯀꯥꯟꯅꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯣ ꯍꯣꯏꯕ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯇꯥꯍꯦꯟꯕ ꯑꯩ ꯉꯥꯅꯨ ꯑꯃ ꯂꯧꯊꯣꯔꯒꯦ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯊꯣꯏꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯕ ꯑꯃ ꯈꯜꯂꯒ ꯄꯨꯊꯣꯔꯛꯎꯀꯣ ꯅꯨꯄꯥꯅꯤꯅ ꯀꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯟꯅꯕꯤ ꯃꯤ ꯌꯦꯡꯉꯣꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯩꯅ ꯄꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯣꯝꯗ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯗꯅꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯤ ꯅꯪꯗ ꯅꯌꯨꯝꯗꯨ ꯄꯥꯟꯈ꯭ꯔꯣꯅꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯠꯇ ꯅꯪꯒ ꯈꯠꯅꯗꯕ ꯂꯩꯇ꯭ꯔꯦ ꯍꯥ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯦ
ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪ ꯀꯥꯎꯔꯦ ꯑꯁ ꯏꯃꯥ ꯇꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯒ ꯈꯠꯅꯔꯤꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯒ ꯁꯤꯡꯅꯤ ꯈꯪꯗ꯭ꯔꯗꯤ ꯃꯧ ꯑꯣꯏꯒꯦꯔꯥ ꯍꯅꯨꯕꯤ ꯑꯣꯏꯒꯦꯔꯥ ꯈꯠꯅꯕ ꯇꯥꯕꯅꯤ ꯅꯋꯥ ꯃꯌꯨꯝꯗ ꯈꯠꯅꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯈꯠꯅꯕꯤꯔꯅꯨ ꯄꯦꯜꯂꯦ ꯏꯃꯥ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜꯃꯛꯇꯅꯦ ꯀꯥꯟꯅꯗꯕꯗ ꯅꯨꯄꯥꯅꯤꯅ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯂꯧꯕꯤꯅꯤ ꯂꯧꯕꯤꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯕꯁꯤꯗ ꯍꯥ ꯁꯦꯜ ꯊꯥꯗꯗꯨꯅ ꯂꯩꯔꯗꯅ ꯅꯣꯡꯃꯇ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯝꯇ ꯂꯩꯒꯦ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯍꯥ ꯊꯨꯝ ꯇꯣꯜꯂꯒ ꯆꯥꯏꯅꯦ ꯍꯦꯛ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯂꯤꯔꯤ ꯃꯇꯤꯛ ꯅꯤꯛꯄꯁꯨ ꯀꯩꯅꯤꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯅꯪꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯀꯩꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯪꯕꯨ ꯂꯧꯕꯤꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯗ ꯍꯥ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯨꯕꯣ ꯏꯃꯥ ꯃꯊꯪꯒꯤ ꯃꯊꯪ ꯎꯅꯕꯗ ꯁꯣꯏꯗꯅ ꯆꯦꯜꯂꯗꯕꯅꯤ ꯀꯩꯒꯤ ꯂꯧꯕꯤꯔꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯄꯥꯝꯕꯗ ꯉꯥꯎꯔꯕ ꯑꯉꯥꯡꯅꯤ ꯏꯃꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯁꯣꯏꯗ꯭ꯔꯦ ꯄꯥꯝꯃꯝꯕꯅꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯅꯗꯤ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯍꯥ ꯅꯨꯃꯤꯗꯥꯡꯗꯒ ꯅꯣꯛꯂꯛꯄꯗꯤ ꯀꯤꯕꯨ ꯀꯤꯅꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯅꯪꯒꯤ ꯁꯦꯜ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕꯗꯣ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯃꯥꯜꯂꯤꯗ ꯏꯃꯥꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯄ ꯁꯕꯥꯟꯗꯨꯒ ꯃꯤꯠꯇꯨꯅ ꯀꯣꯔꯐꯨ ꯍꯦꯛ ꯂꯥꯎꯔꯗꯅ ꯈꯨꯜꯒꯤ ꯑꯉꯥꯡ ꯀꯞꯂꯛꯄꯗꯣ ꯍꯅꯨꯕꯤ ꯊꯕꯥ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯑꯉꯥꯡ ꯀꯞꯄ ꯇꯣꯛꯑꯦ ꯍꯥꯏꯅꯕꯅꯤ ꯂꯩꯀꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯊꯤꯔꯁꯨꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯏꯋꯥ ꯅꯥꯏꯕ ꯈꯪꯉꯦ ꯅꯪꯗꯤ ꯑꯗꯨꯁꯨ ꯈꯪꯗꯦ ꯅꯨꯄꯥꯅꯦꯅ ꯑꯐꯪꯕ ꯑꯉꯥꯡ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯏꯃꯥ ꯑꯉꯥꯡꯗꯣ ꯑꯩꯅ ꯀꯣꯏꯒꯦꯅ ꯀꯣꯏꯔꯤꯅꯤ ꯏꯃꯥꯁꯨ ꯏꯃꯥꯗꯒꯤ ꯆꯍꯤ 10 ꯍꯟꯕ ꯄꯥꯕꯗ ꯂꯩꯔꯛꯏꯁꯤꯗꯤ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯉꯥꯡꯗ ꯂꯩꯕ ꯌꯥꯝ ꯌꯥꯏ ꯀꯩꯅꯣ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ ꯈꯥꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯦꯝꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄ ꯉꯥꯅꯨꯗꯨ ꯊꯣꯡꯗꯨꯅ ꯆꯥꯔꯤ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ ꯈꯝꯕꯅ ꯍꯥꯎꯔꯦꯗ ꯉꯁꯤ ꯉꯥꯅꯨꯁꯤꯗꯤ ꯂꯦꯝꯅ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕꯕꯨ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯣ ꯑꯩꯗꯤ ꯂꯦꯝꯅ ꯆꯥꯕꯅꯦꯕ ꯍꯥꯏꯔꯕ ꯌꯥꯝꯅ ꯍꯥꯎꯔꯦ ꯍꯦꯝꯕꯅ ꯍꯥꯎꯅꯤ ꯅꯪꯗꯤ ꯅꯣꯡꯃꯇ ꯅꯪꯅ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯄꯤꯖꯕꯒꯤ ꯋꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯤꯅ ꯆꯥꯔꯤꯈꯩꯅ ꯆꯤꯠꯇꯕ ꯌꯥꯗꯤ ꯌꯥꯎꯔꯤꯕ ꯇꯣꯝꯕꯅ ꯑꯁꯦꯡꯕ ꯏꯇꯥꯎ ꯅꯪꯁꯦ ꯍꯦꯟꯃꯜꯂꯕꯅꯤꯍꯦ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯍꯌꯦꯡꯒ ꯆꯞ ꯃꯥꯟꯅꯩ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯝ ꯊꯨꯡꯕꯗꯣ ꯁꯤꯗꯤ ꯍꯦꯟꯃꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯉꯝꯖꯕꯤ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗ ꯏꯀꯥꯏꯗꯅ ꯍꯜꯂꯝꯂꯕꯗꯤ ꯁꯤ ꯍꯥꯎꯅ ꯆꯥꯔꯤꯁꯤ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯣ ꯆꯥꯕꯒꯤ ꯂꯝꯗꯗꯤ ꯏꯇꯥꯎ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯒ ꯄꯨꯛ ꯊꯜꯂꯤ ꯇꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯍꯦꯝꯕꯅ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯅꯨ ꯆꯥꯕ ꯐꯪꯂꯤꯕꯁꯤꯁꯨ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯁꯤꯗꯤ ꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯈꯨꯗꯣꯜ ꯇꯧꯔꯛꯄꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯈꯪꯗꯗꯨꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯆꯥꯕ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯅꯨꯁꯦ ꯅꯇꯣꯝꯇ ꯆꯥꯕꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯅꯁꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯦꯝꯕꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯈꯨꯂꯪ ꯀꯥꯔꯛꯂꯝꯃꯤ ꯐꯖꯕꯤꯅ ꯑꯗꯒꯤ ꯁꯤꯕꯨ ꯇꯥꯍꯦꯝꯕ ꯅꯠꯇ꯭ꯔꯣ ꯇꯥꯍꯦꯝꯕꯁꯦ ꯃꯁꯛꯇꯤ ꯏꯐ ꯐꯖꯗꯦꯕꯨ ꯑꯁ ꯑꯩꯗꯤ ꯉꯥꯎꯏꯍꯦ ꯊꯣꯏꯆꯥꯅ ꯑꯁꯦꯡꯕ ꯇꯥꯍꯦꯝꯕꯒꯤ ꯁꯛꯇꯥꯁꯦ ꯅꯨꯄꯤꯅ ꯀꯦꯟꯅꯕ ꯁꯛꯇꯥ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯥꯈꯪꯁꯦ ꯅꯨꯄꯤꯗꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯗ ꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯂꯩꯁꯥꯕꯤꯁꯨ ꯑꯩꯈꯣꯏ ꯈꯔꯗ ꯉꯥꯏꯔꯕꯅꯤ ꯊꯃꯣꯏ ꯁꯦꯡꯂꯤꯕꯁꯤ ꯐꯖꯕꯤꯅ ꯇꯥꯍꯦꯝꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯩꯕꯨꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯑꯗꯣ ꯅꯈꯣꯏꯕꯨ ꯈꯨꯂꯪ ꯆꯠꯂꯨꯔꯤꯔꯣ ꯂꯦꯝꯕꯤꯅ ꯆꯠꯂꯨꯏꯅꯦ ꯇꯥꯍꯦꯝꯕ ꯈꯨꯂꯪ ꯃꯇꯝꯁꯤꯗꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯁꯦ ꯀꯥꯎꯔꯦ ꯀꯣꯏꯕ ꯆꯠꯄ ꯑꯅꯥꯟ ꯐꯤꯖꯣꯜ ꯁꯦꯠꯄꯒ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯆꯥꯅ ꯇꯥꯍꯦꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯅꯤꯡꯒꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯤ ꯑꯃꯕꯨ ꯆꯪꯕ ꯆꯜꯂꯅꯤ ꯍꯥꯏꯕ ꯍꯥꯏꯒꯨꯝꯗꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯅꯤꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯅꯌꯨꯝꯒ ꯑꯝꯇ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯅꯠꯇꯦ ꯄꯥꯈꯪꯅꯒ ꯑꯃꯠꯇ ꯂꯛꯅꯅꯤꯡꯉꯔꯣꯏ ꯍꯥꯏ ꯋꯥꯅꯤ ꯊꯣꯏꯆꯥꯅ ꯏꯁ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯌꯦꯡꯉꯤꯁꯦ ꯈꯨꯅꯤꯡꯗ ꯅꯠꯇꯤꯌꯦ ꯃꯥꯏꯊꯣꯡꯁꯤꯗꯅꯤ ꯇꯥꯍꯦꯝꯕꯗꯤ ꯂꯩꯁꯥꯕꯤꯁꯦ ꯈꯨꯅꯤꯡꯗ ꯑꯣꯏꯅ ꯌꯦꯡꯂꯒ ꯀꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯃꯤꯠꯁꯤꯅ ꯃꯈꯥꯗ ꯐꯠ ꯌꯦꯡꯊꯔꯗꯤ ꯈꯨꯅꯤꯡꯗꯨꯁꯨ ꯍꯦꯛꯇ ꯎꯏꯗꯅ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯈꯨꯂꯪ ꯆꯠꯂꯨꯏꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯁꯦꯜꯒ ꯄꯤꯔꯕꯣ ꯂꯦꯝꯕꯤꯅ ꯇꯥꯍꯦꯝꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯜꯒ ꯄꯥꯛꯅ ꯁꯣꯠꯅꯗ꯭ꯔꯦꯗ
ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯗꯒꯤꯅꯣ ꯁꯦꯜ ꯈꯤꯇ ꯄꯨꯍꯧꯒꯦꯗꯅ ꯅꯕꯨꯡꯁꯤꯡ ꯑꯁꯤꯗꯤ ꯁꯦꯜ ꯄꯨꯊꯣꯔꯛꯄ ꯀꯥꯎꯔꯦꯕ ꯐꯖꯕꯤꯅ ꯇꯥꯍꯦꯟꯕ ꯑꯩꯉꯣꯟꯗꯒꯤ ꯄꯨꯋꯣ ꯂꯦꯝꯕꯤꯅ ꯐꯖꯕꯤꯁꯦ ꯀꯌꯥꯗ ꯄꯪꯉꯤꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯖꯔꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯁꯦ ꯃꯁꯦ ꯇꯥꯍꯦꯟꯕꯁꯤꯅ ꯃꯥꯕꯨ ꯄꯥꯝꯕꯤꯗꯧꯁꯨ ꯅꯠꯇꯕꯁꯤꯗ ꯈꯨꯂꯪ ꯋꯥꯅ ꯀꯨꯝꯂꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯒꯁꯦ ꯑꯃꯨꯛ ꯄꯨꯍꯟꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯊꯣꯏꯁꯥꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯍꯦꯝꯕꯁꯤꯁꯨ ꯃꯃꯥꯏꯁꯦ ꯌꯥꯝ ꯊꯥꯗ꯭ꯔꯣ ꯐꯤꯖꯣꯜꯗꯤ ꯑꯅꯥꯟ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯦꯜ ꯄꯨꯒꯦꯅꯤ ꯏꯀꯥꯏ ꯈꯨꯈꯪꯗꯁꯦ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯅꯤꯗ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯁꯦꯜꯁꯦ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯐꯖꯕꯤꯅ ꯌꯥꯔꯅꯤꯗ ꯇꯥꯍꯦꯟꯕꯁꯦ ꯁꯤꯅ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯝ ꯊꯣꯏꯁꯥꯅ ꯁꯣꯏꯗ꯭ꯔꯦ ꯁꯤꯡꯒꯗꯧ ꯄꯣꯠꯅꯤ ꯃꯆꯤꯟꯁꯦ ꯊꯤꯕꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕꯒꯤ ꯃꯇꯤꯛ ꯃꯇꯥꯁꯨ ꯍꯩꯈ꯭ꯔꯕ ꯃꯁꯤꯗꯤ ꯏꯇꯥ ꯐꯖꯕꯤ ꯑꯄꯪꯕꯤꯁꯤꯅ ꯁꯦꯜꯒ ꯄꯤꯗꯅ ꯃꯁꯤꯗ ꯍꯦꯝꯕꯁꯨ ꯁꯦꯜꯗꯣ ꯂꯧꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯁꯥ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯐꯖꯕꯤꯕꯨ ꯉꯥꯡꯗꯨꯅ ꯄꯨꯔꯛꯏ ꯍꯦꯝꯕꯅ ꯊꯣꯏꯕꯤ ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯅꯪꯅ ꯅꯄꯤꯃꯟꯗꯅ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯒꯝꯇ ꯈꯪꯗ꯭ꯔꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯇꯥꯍꯦꯟꯕ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯑꯗꯣ ꯇꯥꯍꯦꯟꯕꯁꯨ ꯀꯔꯤꯅꯣ ꯁꯦꯜ ꯇꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯅꯗꯤ ꯐꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯍꯦꯟꯅ ꯁꯨꯝ ꯏꯀꯥꯏꯔꯦꯗ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕꯁꯤꯗ ꯄꯤꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯕ ꯑꯁ ꯇꯥꯍꯦꯟꯕ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅꯕꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯇꯥꯍꯦꯟꯕꯅ ꯁꯦꯜ ꯊꯣꯛꯇꯕꯤ ꯂꯩꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨꯕ ꯑꯗꯨ ꯃꯇꯥꯡꯗꯣ ꯌꯥꯝ ꯃꯥꯟꯕ ꯄꯤꯅꯤꯡꯗꯕꯒꯤ ꯃꯤꯅ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯃꯛꯇꯗ ꯁꯨꯝ ꯍꯥꯏ ꯑꯗꯨ ꯇꯥꯍꯦꯟꯕ ꯅꯪ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ ꯑꯁ ꯊꯣꯏꯕꯤ ꯅꯪ ꯇꯥꯍꯦꯟꯕꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯃꯊꯥ ꯁꯥꯔꯤꯅꯤ ꯑꯗꯨꯅꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯥꯒꯅ ꯑꯩꯒꯤ ꯂꯧ ꯄꯔꯤ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯉꯥꯡꯅꯔꯤ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯋꯥꯠꯄꯒꯤꯅꯤꯗ ꯃꯥꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯤꯅꯤꯗ ꯀꯥꯡꯗꯦ ꯎꯅꯕ ꯈꯨꯗꯤꯡ ꯁꯦꯜ ꯆꯤꯜꯂꯦ ꯁꯦꯜ ꯄꯤꯌꯣꯅ ꯃꯃꯥ ꯃꯄꯥꯗ ꯅꯤꯕꯁꯤ ꯃꯉꯥꯏ ꯁꯨꯝ ꯅꯨꯡꯁꯤꯃꯟꯕꯒꯤ ꯈꯣꯏꯕꯤꯔꯕꯩ ꯋꯥꯅꯤ ꯅꯠꯀ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯊꯥꯅ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯝꯃꯗꯧꯅꯤ ꯑꯗꯣ ꯇꯥꯍꯦꯟꯕ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯕꯨ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈꯤꯗ꯭ꯔꯣ ꯅꯪ ꯁꯤꯃ ꯊꯥꯖꯒꯟꯈꯤꯗꯕꯁꯤꯅꯕ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯊꯥꯖꯕ ꯋꯥꯠꯄ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯑꯦ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯅ ꯊꯥꯖꯗꯕꯒꯤꯁꯨ ꯅꯠꯇꯕ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯍꯪꯕ ꯑꯗꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯂꯨꯍꯣꯡꯅꯤꯡꯂꯕꯅꯤꯀꯣ ꯇꯥꯍꯦꯟꯕ ꯅꯪ ꯀꯩ ꯁꯨꯔꯒ ꯅꯨꯄꯤ ꯊꯥꯛꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯁꯤ ꯐꯥꯎꯕꯗ ꯇꯥꯍꯦꯟꯕꯁꯦ ꯑꯩꯅ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯆꯥ ꯑꯗꯨꯝ ꯄꯤꯖꯔꯒ ꯊꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯩꯔꯤ ꯄꯥꯕꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯌꯥꯝ ꯀꯜꯂꯤ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯅꯪ ꯀꯩꯁꯨ ꯆꯔꯥ ꯍꯦꯜꯂꯣꯏꯗ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯊꯥꯛꯄꯗꯣ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯍꯥꯛꯅꯅꯦ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯊꯥꯛꯄꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯒ ꯌꯥꯝꯅ ꯄꯦꯟꯕꯒꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯅꯪꯒꯤꯁꯦ ꯇꯥꯅꯤꯡꯗꯦꯗ ꯇꯥꯍꯦꯟꯕ ꯀꯩꯅꯣ ꯅꯪꯒꯤ ꯀꯣꯛꯇꯨꯕ ꯑꯉꯥꯡ ꯃꯆꯥ ꯆꯞ ꯃꯥꯟꯅꯔꯤꯗꯣ ꯅꯇꯨ ꯅꯆꯥ ꯊꯤꯔꯗꯤ ꯊꯕꯛ ꯁꯨꯅꯣꯝꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯅ ꯊꯥꯛꯀꯗꯕꯅꯤ ꯑꯗꯨꯁꯨ ꯈꯪꯗꯕ ꯅꯪꯅ ꯅꯇꯨꯒꯁꯨ ꯊꯤꯅꯤꯡꯂꯤꯕ ꯍꯥ ꯅꯇꯨꯒꯁꯨ ꯊꯤꯅꯤꯡꯉꯤꯔꯕ ꯑꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯏꯅꯥꯛꯇ ꯂꯩꯔꯣ ꯏꯕꯦꯝꯃ ꯅꯈꯨꯠ ꯊꯥꯝꯃꯒ ꯄꯤꯖꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯈꯨꯠ ꯊꯥꯝꯗꯨꯅ ꯄꯤꯖꯕ ꯍꯥꯏꯗꯨꯗꯤꯅꯦ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯈꯩ ꯁꯨꯔꯒ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯍꯥꯝꯕ ꯈꯨꯠꯇꯣ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯏꯁ ꯇꯜꯂꯤ ꯈꯨꯇꯟꯁꯤꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯣ ꯍꯣꯏ ꯊꯤꯖꯔꯒꯦ ꯀꯇ ꯅꯪꯉꯣꯟꯗ ꯂꯩꯗꯨꯅ ꯄꯨꯟꯁꯤꯁꯦ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯁꯛꯊꯤꯕꯤꯅ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯦ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯦ ꯍꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯄꯤꯔꯝ ꯑꯩꯗꯤ ꯀꯩꯒꯤ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯗꯣꯏꯕ ꯍꯥ ꯅꯪꯗꯤ ꯅꯃꯥꯏ ꯀꯥꯏ ꯃꯌꯥꯝ ꯈꯪꯗꯦꯅ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅꯒ ꯄꯥꯈꯪꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯕ ꯁꯦꯜꯕꯨ ꯄꯤꯔꯝꯃꯣꯅꯦ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯍꯥ ꯄꯥꯈꯪ ꯀꯅꯥꯅ ꯂꯩꯁꯥꯕꯤꯗꯒꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯧꯅꯒꯦ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯔꯝꯅꯤ
ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯅꯆꯤꯟꯗꯨ ꯀꯟꯃꯜꯂꯤ ꯅꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯣꯏ ꯏꯕꯦꯝꯃ ꯃꯗꯣ ꯅꯪ ꯀꯩꯁꯨ ꯎꯕꯤꯌꯣ ꯍꯥꯏꯗꯦꯅꯦ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗ ꯍꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯊꯥꯔꯣꯅ ꯌꯥꯆꯪꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥ ꯑꯅꯤꯅꯣ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯩ ꯇꯥꯔꯣꯏꯅ ꯈꯜꯂꯤꯔꯣ ꯇꯥꯔꯁꯨ ꯐꯔꯦ ꯀꯩꯅꯣ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯕ ꯍꯥ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯊꯕꯛꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯃꯧ ꯑꯃ ꯑꯩꯅ ꯑꯊꯨꯕꯗ ꯊꯤꯕꯤꯔꯅꯤ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤ ꯑꯗꯨꯒꯤ ꯆꯠꯂꯨꯔꯤꯕꯅꯤ ꯑꯩ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯣꯏꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯍꯌꯦꯡ ꯆꯣꯞꯇꯨꯅ ꯇꯣꯛꯀꯅꯤ ꯀꯔꯤꯒꯤ ꯆꯣꯞꯇꯣꯏꯕ ꯍꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯅꯦ ꯆꯣꯡꯂꯝ ꯆꯥꯗ꯭ꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯐꯗꯧꯔꯤꯕꯅꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯐꯗꯧꯔꯤ ꯄꯣꯠꯅꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯋꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯃꯄꯥꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯕꯤꯈꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯤꯁꯤꯅ ꯑꯗꯨꯝ ꯂꯥꯎꯅꯔꯒ ꯂꯩꯔꯤꯁꯤꯕꯣ ꯏꯁ ꯌꯥꯝ ꯈꯪꯉꯦꯗ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯎꯅꯗꯨꯅ ꯂꯩꯔꯦ ꯀꯥꯏꯅ ꯍꯩ ꯅꯪ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤꯒ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯣ ꯍꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯥꯏꯕ ꯍꯦꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣꯅꯦ ꯏꯄꯥꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯃꯃꯥꯏꯁꯤꯁꯨꯅꯦ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤ ꯅꯍꯥꯟꯁꯨ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗꯒꯤ ꯌꯦꯟ ꯍꯥꯏꯕ꯭ꯔꯥ ꯉꯥꯅꯨ ꯍꯥꯏꯕ꯭ꯔꯥ ꯂꯦꯝꯅ ꯂꯧꯔꯒ ꯆꯥꯏ ꯍꯥꯏꯗꯅ ꯈꯝꯕꯒꯤ ꯃꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯤꯕꯅꯤ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯦꯍꯦ ꯏꯄꯥꯒꯤ ꯍꯦꯟꯕ ꯅꯪꯁꯨ ꯅꯪꯅ ꯐꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯃꯥꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯂꯣꯏꯔꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯤ ꯂꯦꯝꯅ ꯂꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒꯥꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯕꯥꯕꯥ ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯄꯤꯖꯔꯛꯄꯅꯤ ꯅꯆꯥꯒꯤ ꯔꯥꯁꯤꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯀꯦꯅꯕꯒꯤ ꯄꯤꯔꯛꯄꯅꯤꯕ ꯀꯦꯜꯂꯝꯃꯅꯤꯗꯀꯣ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯜꯂꯝꯃꯅꯤ ꯄꯥꯈꯪꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯀꯣꯏꯕ ꯆꯠꯄꯗ ꯅꯊꯨꯟꯗ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯅꯞꯇꯕ ꯅꯪꯕꯨ ꯍꯩ ꯅꯪꯕꯨ ꯄꯥꯈꯪꯂꯣ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯗꯤ ꯏꯃꯥ ꯅꯪ ꯅꯃꯤꯠꯀ ꯂꯣꯏ ꯊꯛꯀꯠꯇꯅ ꯂꯦꯛꯊꯈꯤꯅꯤꯁꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯠꯄꯒꯤ ꯁꯦꯜꯒ ꯐꯪꯕ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯁꯦꯜ ꯄꯥꯏ ꯀꯥꯏꯅꯒ ꯃꯁꯤꯗ ꯃꯈꯣꯏ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯥ ꯀꯇꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕꯤꯅꯤ ꯈꯜꯂꯤꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯃ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ ꯍꯪꯉꯨꯗꯅ ꯅꯄꯥꯗ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯀꯣ ꯄꯨꯟꯁꯤꯁꯨ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯁꯥꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯈꯟ ꯈꯟꯗꯅ ꯀꯣꯏꯔꯒ ꯂꯦꯝꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯉꯨꯔꯤꯁꯤꯕꯣ ꯍꯥꯏꯔꯛꯑꯅꯨ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨꯋꯣ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯉꯥꯡꯂꯛꯀꯅꯨꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯃꯔꯜꯕꯨ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯒ ꯍꯤꯡꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯗꯀꯣ ꯅꯪꯁꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯏꯕꯨ ꯏꯀꯥꯏꯔꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯦ ꯈꯟꯕꯗ ꯍꯦꯛꯇ ꯉꯝꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯊꯥꯒꯠꯀꯦ ꯍꯥꯏꯗꯤ ꯍꯥꯏꯗꯦ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯏꯅꯦ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯤ ꯇꯥꯅꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯌꯦ ꯈꯪꯉꯕꯣ ꯃꯄꯥ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯥꯗꯨ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯝꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯈꯨꯝꯃꯛꯀꯗꯕ ꯋꯥꯗꯣ ꯇꯥꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯅꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯃꯧꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦꯕ ꯍꯩ ꯅꯪꯉꯣꯟꯗ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥ ꯑꯗꯨꯕꯨ ꯅꯋꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯍꯌꯦꯡ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔ ꯃꯇꯝꯗꯅꯦ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯀꯣ ꯅꯪ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯁꯤꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯅꯥ ꯉꯥꯡꯗꯣꯏꯅꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯏꯃꯥ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯆꯥꯛꯀꯗꯣ ꯑꯃꯨꯛꯇ ꯊꯣꯡꯉꯁꯨ ꯆꯠꯂꯣ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯉꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯊꯣꯡꯒꯦꯒ ꯄꯥꯕꯗ ꯑꯣꯏꯅ ꯊꯣꯡꯍꯜꯂꯣ ꯉꯁꯤꯁꯨ ꯍꯦꯝꯕꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯌꯤꯡꯕꯤꯒ ꯎꯅꯔꯤ ꯃꯊꯪ ꯎꯅꯕꯗꯅꯤꯀꯣ ꯑꯩꯈꯣꯏꯅꯤꯅ ꯆꯦꯟꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯅꯪ ꯑꯃꯨꯛ ꯀꯥꯎꯅꯤ ꯍꯣꯏꯕ ꯏꯆꯦ ꯅꯪꯅ ꯆꯦꯟꯕꯗ ꯍꯥꯏꯔꯤ ꯆꯦꯟꯕꯗ ꯁꯦꯜ ꯆꯪꯉꯤ ꯌꯨꯝ ꯄꯥꯟꯕꯗꯁꯨ ꯁꯦꯜ ꯆꯪꯉꯤ
ꯁꯦ ꯂꯩꯇꯗꯨꯅ ꯑꯩꯁꯦ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯦꯟꯗꯕꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅꯤꯅ ꯆꯦꯟꯁꯤ ꯍꯥꯏꯅꯔꯒ ꯁꯨꯛꯆꯦꯟꯗꯤ ꯆꯦꯟꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯌꯥꯗꯅ ꯆꯦꯟꯗꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯁꯤꯔꯛ ꯄꯥꯏꯗꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯕꯅꯦ ꯅꯪꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕ ꯖꯥꯠꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡꯗ ꯁꯦꯜ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯝ ꯅꯣꯛꯏ ꯀꯩꯅꯣ ꯍꯅꯨꯕꯤ ꯑꯃ ꯀꯣꯏꯔꯦꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯀꯔꯤ ꯑꯩꯕꯨ ꯍꯅꯨꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯈꯖꯥꯏꯗꯣ ꯊꯥꯎꯔ ꯅꯪ ꯈꯖꯥꯏꯗꯣ ꯊꯥꯎꯔꯕ ꯖꯥꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣ ꯖꯥꯇꯥ ꯑꯃꯗꯤ ꯍꯥ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯦ ꯑꯩꯉꯣꯟꯗ ꯅꯪ ꯃꯁꯤ ꯑꯔꯤꯕꯤꯁꯤ ꯃꯁꯤ ꯉꯁꯤ ꯐꯨꯗꯅ ꯊꯅꯝꯅꯤꯀꯣ ꯏꯁ ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩ ꯉꯁꯤ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯦꯝꯈꯤꯒꯦꯗ ꯏꯆꯦ ꯁꯥꯎꯅꯨꯕ ꯐꯥꯒꯤ ꯇꯧꯔꯒ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯔꯗꯅ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯁꯥꯎꯒꯜꯂꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯍꯦ ꯑꯉꯥꯡ ꯊꯦꯝꯃꯛꯀꯅꯨ ꯑꯝꯇ ꯑꯩꯉꯣꯟꯗ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯩ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯤ ꯁꯥꯎꯔꯅꯨꯕꯁꯤ ꯑꯩ ꯂꯥꯟꯖꯔꯦ ꯃꯊꯪ ꯑꯩꯉꯣꯟꯗꯒ ꯍꯅꯨꯕꯤ ꯍꯥꯏꯔꯛꯑꯕ ꯅꯪ ꯅꯆꯤꯟꯗꯣ ꯑꯩꯅ ꯊꯥꯡꯅ ꯁꯣꯏꯗꯠꯀꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯕ ꯉꯥꯅꯨꯗꯣ ꯑꯗꯨꯗ ꯄꯤꯖꯊꯣꯛꯀꯗꯕꯅꯤ ꯅꯪꯁꯦ ꯉꯥꯅꯨꯒ ꯂꯣꯏꯔꯒ ꯑꯩꯒꯤ ꯁꯔꯨꯛ ꯑꯝꯇꯒ ꯄꯤꯗꯕ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯄꯤꯔꯛꯀꯦꯅ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯄꯤꯗꯕ ꯀꯩ ꯌꯥꯎꯒꯦ ꯁꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯂꯥꯛꯑꯣ ꯑꯗꯨꯒ ꯉꯥꯅꯨꯗꯨ ꯄꯨꯈ꯭ꯔꯣ ꯍꯦꯝꯕ ꯉꯁꯤꯁꯨ ꯑꯌꯤꯡꯕꯤꯅ ꯉꯥꯅꯨ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯊꯪ ꯎꯅꯕꯗ ꯆꯦꯟꯕ ꯀꯥꯎꯅꯨꯀꯣ ꯍꯣꯏ ꯀꯥꯎꯔꯣꯏꯕ ꯏꯆꯦ ꯏꯆꯜꯂꯦꯀꯣ ꯃꯊꯪꯗꯗꯤ ꯂꯥꯛꯁꯨ ꯂꯥꯛꯔꯣꯏꯗꯕꯁꯤꯀꯣ ꯄꯪꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯀꯥꯏꯅ ꯊꯕꯥꯅ ꯍꯦ ꯀꯅꯥꯗꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯐꯠ ꯐꯠ ꯆꯦꯟꯗꯨꯅ ꯉꯥꯅꯨ ꯑꯃꯃꯨꯛ ꯄꯤꯔꯨꯏꯗꯨꯅ ꯍꯥ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯩ ꯈꯪꯕ ꯇꯥꯕꯅꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯣ ꯏꯃꯥ ꯉꯥꯅꯨꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯂꯣꯏꯖꯕ ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯕꯗ ꯀꯩꯒꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯄꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ ꯅꯪꯒꯤ ꯑꯉꯥꯡꯗꯨꯗ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤ ꯏꯃꯥꯁꯤ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ ꯏꯃꯥ ꯍꯟꯗꯛ ꯍꯦꯛ ꯎꯅꯕꯗꯗꯤ ꯁꯣꯏꯗꯅ ꯑꯩ ꯆꯦꯜꯂꯗꯕꯅꯤ ꯆꯦꯟꯁꯨ ꯆꯦꯟꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯁꯤꯅ ꯆꯦꯟꯕꯁꯦ ꯊꯕꯛ ꯑꯣꯏꯅꯗꯤ ꯅꯣꯡꯇ ꯍꯦꯛ ꯄꯥꯡꯊꯣꯔꯛꯇꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯅ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯥ ꯏꯃꯥꯒꯤ ꯅꯋꯣꯡꯗꯨꯅꯅꯤ ꯑꯩꯅ ꯂꯩꯈꯤꯒꯦꯅ ꯂꯩꯔꯤꯕꯁꯦ ꯐꯪꯗ꯭ꯔꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ꯭ꯔꯥ ꯏꯕꯦꯝꯃ ꯁꯣꯝꯗ ꯍꯦꯝꯕ ꯍꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯈꯝꯕ ꯑꯃꯗꯤ ꯇꯣꯝꯕꯒ ꯂꯣꯏꯅꯗꯨꯅ ꯑꯌꯤꯡꯕꯤꯅ ꯄꯤꯔꯛꯄ ꯉꯥꯅꯨꯗꯨ ꯆꯥꯔꯤ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯂꯦꯝꯅ ꯁꯦꯜ ꯇꯤꯡꯗꯅ ꯆꯥꯕ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯍꯦꯝꯕꯅ ꯅꯈꯣꯏꯅꯤꯅ ꯑꯩꯒꯤ ꯏꯔꯜ ꯆꯥꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯅꯦ ꯅꯣꯏꯅꯗꯤ ꯅꯣꯡꯃꯇ ꯄꯨꯊꯣꯛꯑꯒ ꯄꯤꯖꯕꯒꯤ ꯋꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤꯗꯣ ꯇꯣꯝꯕꯅ ꯏꯇꯥꯎ ꯍꯦꯝꯕ ꯁꯤꯗꯤ ꯏꯇꯥꯎꯅ ꯂꯩꯕꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯔꯜ ꯆꯥꯕ ꯀꯧꯕ꯭ꯔꯅꯦ ꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯑꯌꯤꯡꯕꯤꯒꯤ ꯃꯔꯜ ꯆꯥꯖꯕꯅꯤ ꯀꯩꯅꯣ ꯏꯅꯦ ꯀꯥꯏꯅ ꯆꯍꯤꯗꯤ ꯅꯪꯒ ꯈꯦꯟꯅꯔꯝꯃꯣꯏ ꯑꯗꯣ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯃꯔꯜꯁꯦ ꯑꯩꯒꯤ ꯏꯔꯜꯒꯨꯝꯕꯅꯤꯅꯦ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯔꯜ ꯅꯈꯣꯏꯅ ꯆꯥꯕ ꯀꯧꯔꯦꯕ ꯈꯝꯕꯅ ꯌꯥꯔꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯗ ꯑꯩꯅ ꯌꯦꯟ ꯑꯃꯣꯝ ꯑꯃ ꯊꯥꯎ ꯌꯥꯝ ꯂꯞꯅ ꯅꯞ ꯂꯥꯎꯅ ꯉꯧꯔꯒ ꯅꯉꯛꯁꯝ ꯌꯧꯕ ꯄꯤꯖꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯃꯗꯨꯗꯒꯤ ꯑꯩꯅ ꯈꯦꯜꯂꯛꯄ ꯅꯪꯅ ꯄꯤꯖꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯖꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅꯤꯁꯦ ꯑꯩꯅ ꯊꯥꯛꯑꯦꯕꯨ ꯍꯥꯏꯕ ꯌꯥꯔꯝꯅꯤ ꯏꯇꯥꯎ ꯁꯥꯗꯨ ꯃꯨꯜꯂꯦ ꯈꯔ ꯀꯣꯊꯔꯛꯎ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯡꯁꯤꯅꯦ ꯈꯝꯕꯅ ꯃꯍꯥꯎ ꯌꯦꯡꯕ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯡꯕꯒꯤꯗꯤ ꯅꯪ ꯅꯍꯥꯟ ꯍꯦꯛ ꯊꯥꯎꯗꯣꯔꯛꯀꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯉꯥꯅꯨ ꯊꯣꯡꯂꯤꯕꯗꯨ ꯈꯔ ꯀꯣꯊꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯏ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯍꯦꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯇꯣꯝꯕꯅ ꯐꯨꯟꯅꯤ ꯇꯞꯅ ꯆꯥꯎ ꯍꯦꯛ ꯇꯞꯅ ꯆꯥꯎꯗꯤ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ ꯐꯨꯜꯂꯕꯣ ꯏꯇꯥꯎ ꯈꯧꯔꯤꯗ ꯉꯥꯅꯨ ꯃꯆꯥꯒꯤ ꯃꯔꯨꯗꯣ ꯐꯩꯗ ꯌꯥꯎꯔꯦ ꯑꯩ ꯁꯤꯗꯧꯔꯦ ꯈꯝꯕꯅ ꯍꯥ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯉꯛꯁꯝꯁꯦ ꯂꯦꯡꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯕꯒꯤ ꯂꯥꯏꯟꯗ ꯋꯥꯔꯝ ꯃꯥꯜꯂꯦ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯊꯛꯇ ꯀꯥꯕ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯣꯝꯕꯅ ꯏꯇꯥꯎ ꯑꯃꯥꯏꯕ ꯑꯃꯒꯤꯗ ꯆꯠꯇꯨꯅ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯝꯇ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯝꯕꯕꯨ ꯑꯃꯥꯏꯕ ꯑꯃꯒꯤꯗ ꯄꯨꯔꯒ ꯂꯥꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ
ꯑꯃꯥꯏꯕꯗꯨꯅ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯃꯔꯨꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯔꯨꯅ ꯌꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯅꯨꯃꯤꯠ ꯐꯅꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯑꯩꯅ ꯃꯤꯒꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯏꯔꯜꯗꯤ ꯇꯥꯅꯤꯡꯗꯅ ꯃꯤꯒꯤ ꯃꯔꯜ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯂꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯁꯦ ꯈꯥꯡꯂꯝꯂꯣꯏ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯛꯂꯤ ꯆꯥꯛ ꯆꯥꯛꯈꯣꯝ 3 ꯐꯥꯎꯕ ꯐꯥꯟ ꯌꯣꯠꯄ ꯉꯝꯗ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯍꯦ ꯏꯁꯣꯔ ꯅꯅꯥꯏ ꯑꯩ ꯃꯤꯒꯤ ꯃꯔꯜ ꯑꯃꯨꯛ ꯍꯟꯅ ꯂꯦꯝꯅ ꯆꯥꯖꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫